खुलुमजरी ISTV की पाव मिंग ताबरी पसंग ताराम नौकचरी अहनबद मरुब पाव थिजिन बवाटपना मेडिसिनल प्लांट कया अरेंबद मांगदुना लेरे हाइना गवर्नर गुरबचन जगन्ना फोंदोक्रे यूनिटी ऑफ नॉर्थ ईस्ट इंडिया हाइबा ऑर्गेनाइजेशन अमा सेमननब ngasi पब्लिक हियरिंग पांगथोक्रे अमदि तोहान तोहान मफम अनिदा पोखाइबदा मियोय अहुम सोक्ले पाव संदोंग पिजरी मणिपुर मगुल लेबा मेडिसिनल प्लांट कया होरबसु साइंटिफिक ओइबा मोंगदा थिजिनबा वाटपना अरेंबदा मांगदुना लेरे हाइना मणिपुर की गवर्नर गुरबचन जगन्ना ngasi लंफेल पाता लेबा CSIR NEIST सबस्टेशन की टेक्नोलॉजी एक्सटेंशन सेंटर संगाबी थोरम धाइख्रे ngasi ki thoram aduda MLA Nandakumar National Disaster Management Authority Government of India ki member Professor Haras K Gupta amadi NEC Shillong ki member PP Sri Vastava yauna atai masak naiba miyoy kayana saruya ki thorom ki sarugama oina governor na souvenir amasu release tawke thorom ki chief guest oikiba Manipur ki governor Gurbachan Jagatna haikibada awang nungpo ki state singa si Indo Burma ki jaga ga naknabana mana masing amadi sha uchek marang kaina phangba jaga amani lamsing asina hidak langthaki oina sijinnanaba amadi atai senthok lambi ki oina sijinnaba yaba mana masing kaya phangli adumoinamak scientific oiba mawongda thijin humjin bawatpana medicinal plants sing asi arembada mangduna leiri ningthina thijinduna medicinal plants sing asi puthokpa ngamlabadi Manipur ki senbit londa chauna kanaba pigani basic amasung applied science da ningthijana research tawdrabadi lebak asi chawkhatpa thintagani maramaduna quality research da mapung phana saruyaba changi phongtokhi. However, scientific study is still lacking to exploit them for commercial use. It is in this area that the Imphal Center has been doing good work with studies done on traditional spices, and 2 of them, after being standardized, are ready for technological transfer. I am happy to learn that the center is involved in educational programs in collaboration with schools. There is an urgent need to wean some of our better students to science and streams, as most of them prefer professional courses or the arts. Without research in basic and applied science, the growth of the country will be stymied, and it should be our responsibility to ensure better participation in quality research. Unity of North East India Haiba Organization nama semnanaba ngasi public hearing ama Manipur Press Club ta pangthokre thormaduda Father of Social Worker Thongnawjam Iboyaima Advocate Khaidemani Arambam Lokendra Kohargi Funindra Konsham Hanagi Chief Minister Radha Vinod Koijam MPP ki Luchingba Ozoy Human Rights Commission ki Hanagi member RK Rajendra Rose Mangsi Elangbam Manohar Professor Sadananda Madi Senior Citizen Manipur gi Ningthaujam Binoy yauna saknaraba miyoy kyana thorongi maroiba miyoy sing oina saruyaki MPP ki luchingba le ojoina Bharat ki awang nungpokta leiriba North East State ki jati khudimak punsinaduna punna common issue amadi common problems sing amata oina taksin minaba darkar oire Manipur da Kanglup ki lan amadi khutpu gi lan lisang sitna chathaduna lakli masi Bharat Sarkar na sinba thokshilni North East ki state ta leiriba Phurup Singh tokhai na tananaba sinba lalong makhalamani masidaki ngakthoknaba North East ta leiriba Phurup Singh punsinaduna punna thengnaba matam oire Manipur da inner line permit chatnanaba Manipur State Assembly na warep lawraba wafambu India ki Home Minister na bhap tadaba mina lawba warep ni haina phongdokhibadu Home Minister na democracy chatpalebakta parliamentary karino khangdaba wangangni Manipur praja na thagatba mihusing amadi assembly bu ustabani House की privilege सोपना महाकी मथक्ता आइन की ओइबे एक्शन लोकट कदबनी महाकी वांगांग अदो नॉर्थ ईस्ट लेबा मियाम बु उसितबनी फिबमसिदा नॉर्थ ईस्ट लेरिबा मिपुंग खुदिम अंगना पुनसिनदुना अमत ओइने इशू कया थेंगनबा मतम ओइरे हाइकी अखोई मदुदा अखोई पुंगम थुए अखोई मणिपुर की अखोई आई सावगन खंगदे करिमु कांद कनावंबो लाबु कांग खरदी कांग की वेना लाबु अखोई कांग ne kana mu kamu guradu akoi ki phubu hai na phubu ki la koi kamu ki la phubu ki la akoi se da awang ko ba da koi ba film the
masina same hal kan da uji bawo kan si yo chale idi ai koi si akwai masin hanna daga commission toina daga si ba ya bi ta da ya ngasi tongan tongan ba maphamani da bom pokhai kre mioi ahum sokpadagi hospital da laikana kre Yaripo police station gi manung chanba Chandrakhong da laiba Taramanga Suba Sam Rifles ki company post amagi manakta ngasi ayu pung mangarom taba matam da bom pokhai kre thaudo asida asopandi amata yaukhide amarom da ngasi numitung mamatung pung ama makhairom taba matam da Porompat police station gi manung chanba hata da laiba yot yonba dukan amada sakhangdaba singna bom langsinduna pokhai hankre Thaudok adu da dukan mapu yauna mioi ahum sokpadagi hata da laiba public hospital da laikana kre ISTV News na phangba pauda hata da laiba Sudhir Iron Store kauba yonba dukan amada Activa tongduna lakpa mioi anina bom adu langsilambani hairi soklaba dukan mapu adude Sikandar Saha chahi kuntra manga apokpa Chaudhuri Saha amade Lakshmi Saha chahi kuntra apokpa Badari Saha kawi Makhoi animak Bihar gi Sitamasi district gi haujikna Thangal Bazar gi Kalibari da leibani Atopa soklaba mioi adudi athokbam Babudhon chahi yankhai nipal apokpa laikhidraba Tondon be Kaisamthong thangjam leirak tagini Makhoi ahum khong amade puki saruk singda bom machet na panki Dukan mapu Sikandar Sahana phongdorokpada makhoi da kanagumba lalhulup amatagi sel gi demand leite karigidamakta bom langsilamlibanu haibasi angakpa poi haiki Thaudok thokpam da Imphal East ki SP na lusingba police ki team amana laktuna ingsinki Thaudo asigi matang da Porompat police ki SDPO RK Khomdona wafam kaya phongdoki Suspected to be held by two suspected youths of very basic extremists in which three of the inmates in the shop, that is the owner of the shop, and the two suspects received minor injuries. Ministry of Health and Family Welfare na Tata Memorial Hospital Mumbai ga khusumna dunangasi tobacco free Manipur campaign gi sarukama oina sensitization workshop ama RIMS ki Jubilee Hall da pangthokre thoramatu the Health Minister T Phungjathang Health and Family Welfare gi Principal Secretary Ramuiva RIMS ke Director Dr S Segarjit na chingba mioi kana sarugya ki Principal Secretary Ramuiva na chanabi ama oina mamal yamlaba mapalam gi churuk kaya fashion ama oina sinari Masina masa mathanta mangjabada natana samajdasu amangwa piri haike Minister Phunjathang Tonsingna state asida hidak mana siznabagi changasi mipainingai oire state asigi mioi lak tara mathoina hidak mana gi pothok sing siznari jingmi singna Manipur da hidak mana siznabagi changwangli State asida laiba praja singna masa masagi haksang phana thambada natana samaj asisu lainatina chendaba ma ohenna ba hona minersi haike Tobacco is harmful. If it is harmful, why the government is silent for so long? This is what I feel. Now what is to be done? I don't know. What step is to be taken up by the government? I feel it is necessary to take up at the appropriate level to enable us, the state government, to ban tobacco consumption, either in the form of smoking or in the form of smokeless. Haukiba November gi tang tarani thoida tidim rota phumduna thamlamba bom ama pokharakpadagi mioi ama sikiba amana asopan nangkiba thodok adu ipsana yaningdaba madi nungaitaba phongdorokli asiguma thodo asi matungda amuhanna tawdana ba mari leinaba singa apil tawrakli laikhidraba madi shoktuna leihoriba imung manungda sarkarna mateng pangnanaba midyang changslakli Imphal West ki SP Jayanta Kumar gi midyang makhada police na ngasi khairamban kaithel ahung gi akoi bagi mafam sing sengdokre City OC RK Tesbir na Manipur gi khwaidagi chawba kumai ningol chakoba loikibada pot leibagi chaikhairam amot akai singna lambi da chaiduna leiriba sing asina miyam gi chathok chasin tawbada khudong chadaba kaya thokpa amade IMC gi employee singna thabak lepagi khongjang changsin khibana tangai fadana police na amot akai sing asi sengdokpani dukan phamliba singna su pot yon balwaraga mafam chana amot akai sing sengdok pio haike aduna bazar mosal bisa SP Imphal sing makada sing police mayamna bazar gi amot pasi khara doisu nan mangamna ba dina bazar gi apoiba se
mayam si khara phajana dumta khona ngasi pangthok jabani akoi laiba polaiba singina manam nam chibagi khado su hanaba dumta singja banga se thanja Manipur da lairiba college singi student union singi bihut khannana banga simikhal pangthokre mahiroi singna masa masa gi college singda bot thadaba langna ke hauji pawudi pamdaba thodok thokpagi wafam leitre mikhal asida niyom chumna bot thadaba ka loinana sel changhandaba mikhal ama oinana ba haiduna mikhal mamangda tongan tongan ba niti niyom kaya lauthok tuna chatna hanna ba khan khrabani